ꯍꯣꯏ ꯂꯤꯗꯔ ꯁꯤꯟꯕ ꯁꯤꯟꯗꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯃꯦꯇꯔ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯔꯤꯖꯥꯏꯟ ꯇꯧꯕ ꯇꯧꯗꯕꯁꯨ ꯇꯣꯉꯥꯟꯕ ꯃꯦꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯂꯥꯟ ꯃꯅꯨꯡꯗ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯃꯤ ꯑꯃꯅ ꯏꯐ ꯑꯩ ꯏꯁꯥꯃꯛ ꯍꯥꯏꯔꯁꯨ ꯄ꯭ꯔꯃꯥꯅꯤ ꯑꯣꯖꯥ ꯃꯥꯡꯆꯥ ꯏꯁꯥꯃꯛ ꯍꯥꯏꯔꯁꯨ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯣꯖꯥ ꯃꯥꯡꯆꯥꯒꯤ ꯃꯈꯥꯗ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯔꯒ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯉꯩ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯖꯦꯅꯔꯦꯜ ꯃꯥꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯇꯥꯟꯅꯔꯝꯗꯅ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯈꯪꯅꯔꯝꯗꯅ ꯉꯁꯥꯏꯒꯤ ꯑꯩ ꯖꯦꯅꯔꯦꯜ ꯊꯥꯗꯣꯛꯆꯔꯒꯦ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯥꯒꯤ ꯐꯕ ꯐꯠꯇ ꯇꯣꯉꯥꯟ ꯊꯝꯈꯣ ꯑꯗꯨ ꯂꯩꯔꯤꯕ ꯖꯦꯅꯔꯦꯜ ꯃꯥꯅꯁꯨ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯔꯛꯀꯗꯧꯕꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯒ ꯁꯦꯝ ꯃꯥꯟꯅꯕ ꯃꯥꯕꯨ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯉꯥꯛꯄ ꯉꯝꯒꯗꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯩꯗꯤ ꯆꯠꯂꯤꯕ ꯃꯤꯁꯟꯗꯨꯕꯨ ꯃꯥꯏ ꯄꯥꯟꯕ ꯉꯝꯒꯗꯧꯕ ꯖꯦꯅꯔꯦꯜ ꯅꯠꯇ꯭ꯔꯒꯁꯨ ꯖꯦꯅꯔꯦꯜꯒ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯈꯟꯕꯤꯔꯝꯕꯅꯤ ꯆꯨꯝꯃꯤꯌꯦꯕꯀꯣ ꯑꯗꯨꯅ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯣꯖꯥ ꯃꯥꯡꯆꯥ ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯃꯅꯨꯡꯒꯤ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟꯁꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯁꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯀꯨꯀꯤꯒꯤ MLA ꯑꯃꯅ ꯉꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯎꯅꯔꯨꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯖꯔꯨꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯍꯜꯂꯨ ꯅꯣꯏꯒꯤ ꯋꯥ ꯈꯟꯅꯒꯅꯤꯒ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯇꯥꯛꯄꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯅꯍꯥꯟꯗꯒꯤ ꯀꯥꯞꯄꯛꯏꯕ ꯅꯣꯡꯃꯩꯁꯦ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯀꯟꯗ ꯕꯦꯛ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯛꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯣꯏꯕꯤꯔꯝꯕ ꯑꯣꯅꯔꯦꯕꯜ CMꯅꯁꯨ ꯀꯩꯗꯧꯔꯦ ꯇꯁꯦꯡꯅ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯣꯏꯗ ꯌꯦꯠꯇ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃꯗꯤ ꯍꯥꯟꯅ ꯈꯟꯐꯝ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥ ꯃꯥꯡꯆꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯥꯗ ꯅꯠꯇꯦ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯂꯤꯗꯔ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯨ ꯃꯉꯥꯏ CMꯅ ꯑꯣꯅꯔꯦꯕꯜ CMꯅ ꯃꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁꯇꯨ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯨ ꯋꯥ ꯈꯟꯅꯔꯝꯒꯅꯤ ꯋꯥ ꯈꯟꯅꯔꯝꯒꯅꯤ ꯈꯜꯂꯤꯀꯣ ꯑꯣꯖꯥ ꯃꯥꯡꯆꯥ ꯎꯗ ꯈꯟꯅꯗꯅ ꯊꯕꯛ ꯇꯧꯕ ꯇꯧꯔꯝꯃꯣꯏꯀꯣ ꯑꯗꯨꯒꯤ ꯈꯟꯅꯔ ꯃꯤꯀꯨꯞꯇꯨꯗ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗꯨꯅ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯤꯗꯔ ꯑꯃ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧꯒꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯌꯥꯕ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯍꯥꯟꯅ ꯈꯟꯅꯗꯕ ꯖꯥꯠꯂ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯟ ꯑꯃꯅꯦꯕ ꯑꯣꯖꯥ ꯃꯥꯡꯆꯥ ꯄꯨꯟꯁꯤꯗ ꯀꯣꯛꯄ ꯉꯝꯃꯣꯏꯗꯕ ꯂꯥꯟ ꯑꯃ ꯌꯥꯎꯔꯤꯕ ꯁꯤꯗꯀꯣ ꯀꯔꯝꯕ ꯂꯥꯟ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯖꯔꯦ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯒꯗꯧꯕ ꯂꯥꯟ ꯑꯃ ꯌꯥꯎꯔꯦ ꯉꯥꯛꯄꯤꯕ ꯉꯝꯒꯗꯧꯕ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯦꯡꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯀꯧꯇꯥꯗ ꯃꯤꯒꯤ ꯃꯄꯥ ꯃꯆꯥ ꯇꯨꯝꯃꯤꯉꯩꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯀꯧꯈꯥꯏꯔꯒ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯟꯗꯨꯅ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯊꯥꯡ ꯂꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄ ꯍꯥꯠꯂꯝꯕꯒꯤ ꯏꯟꯇꯦꯟꯁꯟ ꯀꯨꯝꯕꯤꯗ ꯃꯄꯥ ꯃꯆꯥ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯔ ꯁꯤꯡ ꯆꯠꯈꯤꯕ ꯃꯄꯥ ꯃꯆꯥꯗꯨ ꯅꯥꯀꯟ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯄꯥꯎꯗꯨ ꯎꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯅꯤꯡꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯊꯥꯡꯄꯥꯛꯒ ꯌꯥꯜꯂꯒ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯃꯨꯛ ꯑꯩꯒ ꯔꯤꯃꯥꯏꯟ ꯇꯧꯕ ꯈꯨꯝꯕꯁꯤꯗꯤꯀꯣ ꯖꯤꯔꯤꯗ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯨꯝ ꯌꯥꯎꯅ ꯈꯣꯡꯒꯣꯏ ꯂꯥꯛꯅꯈꯤꯕꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯗꯦꯟ ꯐꯣꯡꯅ ꯉꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯃꯤ ꯀꯦꯝꯄꯁꯇꯒꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯥꯟꯅꯗꯒꯤ ꯃꯥꯡꯉ ꯂꯩꯈꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯔꯤ ꯀꯣ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯧꯔꯨꯕꯅꯣ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯕꯅꯣ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯔꯨꯕꯅꯣ ꯃꯩꯇꯩ ꯍꯥꯟꯅ ꯍꯧꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯀꯣ ꯁꯤꯒꯨꯝꯕꯒꯤ ꯆꯔꯥꯡꯅꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯆꯥꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯗꯅ ꯉꯁꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯗꯨꯅ ꯃꯣꯏ ꯃꯅꯨꯡꯗ ꯄꯣꯂꯤꯁꯤ ꯈꯔ ꯂꯩꯔꯝꯕꯗꯤ ꯀꯣ ꯑꯣꯖꯥ ꯃꯥꯡꯆꯥ ꯃꯣꯏ ꯃꯅꯨꯡꯗ ꯄꯣꯂꯤꯁꯤ ꯈꯔ ꯂꯩꯔꯝꯕꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯣꯏ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯈꯔ ꯂꯩꯔꯝꯕꯗꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏꯁꯦ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯦ ꯑꯣꯖꯥ ꯃꯥꯡꯆꯥ ꯚꯣꯠ ꯂꯦꯞꯄ ꯊꯣꯛꯇꯅ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯣ ꯑꯗꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯆꯠꯃꯤꯟꯅꯔꯤꯕ ꯆꯥꯃꯤꯟꯅꯔꯤꯕ ꯊꯛꯃꯤꯟꯅꯔꯤꯕ ꯂꯩꯅꯔꯤꯕ ꯄꯥꯗꯥꯔ ꯉꯥꯡꯅꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯩꯅꯔꯤꯕ ꯆꯠꯅꯕꯤ ꯁꯤꯁꯇꯦꯝꯗꯣ ꯑꯗꯨ ꯄꯥꯔꯠ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁꯅꯦꯕꯀꯣ ꯑꯣꯖꯥ ꯃꯥꯡꯆꯥ ꯃꯤꯑꯣꯏꯕ ꯑꯃꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯝꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯁꯤꯁꯨ ꯄꯣꯂꯤꯇꯤꯛꯁ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯄꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯥꯏꯐ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯒꯤ ꯑꯦꯁꯦꯠ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯚꯤꯖꯟ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯩꯈꯣꯏ ꯌꯥꯎꯔꯨꯔꯕꯅꯤꯅ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯌꯥꯎꯔꯨꯔꯕꯅꯤꯅ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯨꯗ ꯑꯩꯈꯣꯏ ꯃꯣꯏꯗ ꯔꯥꯏꯠꯇꯣ ꯄꯤꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯉꯥꯛꯄꯤꯔꯛꯀꯅꯤ ꯁꯦꯟꯕꯤꯔꯛꯀꯅꯤ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯣꯏꯗ ꯄꯤꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯧꯅ ꯀꯜꯂꯀꯥꯟꯁꯤꯗ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ in the interest of the general public of Manipur state holder ꯅꯠꯇ꯭ꯔꯒ Manipur CS ꯅꯠꯇ꯭ꯔꯒ Manipur ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯑꯝꯇ ꯂꯧꯔꯝꯗꯅ ꯃꯣꯏꯅ ꯐꯝ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯊꯥꯗꯣꯛꯄ ꯀꯣ ꯃꯣꯏꯅ ꯍꯦꯛꯇ ꯑꯗꯨ ꯇꯧꯔꯤꯉꯩ ꯇꯧꯕ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯤ ꯂꯥꯛꯏꯗꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗꯕꯨꯁꯨ ꯀꯟꯅ ꯃꯣꯏꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯒꯅ ꯐꯝ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯊꯥꯗꯣꯛꯑꯒ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯐꯝ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯒꯅ ꯁꯦꯟꯇꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯊꯃꯥꯁꯨ ꯂꯩꯕ ꯇꯥꯏ
नत्रगना मोय मयाम चप माना अखोय सिग्नेचर कैंपेन तोर मतुंगदा कुकी टेररिस्ट तै थबक सिंजे अखोय हेनले मोगी मथक्ता मिलिटरी क्रैक डाउन तौ बतगना मोय द सटाम एक्शन लोखन वने मोय चप मान द ये थारी मो सीमा मोय होना दे हाबरते जमाम से को होनरी हाबदुगी आसादा होना बेखने हाबी आसादा अखोय येगले या मनु जिदा मयाम मगी स्टे होल मयाम या बसु लोदना चुना थातना तानदना ता फमजिबु मोने ता इतुंगा को लामी तेंगो मादी इनरो अंगान चाम सरी इनरो अना लामी ममान थारा इन मकुम थारा का लीडर ने पुरुष लगांदा लामफम योरगांदा था लामफम योरगांदा सही ये ने बेहुदो ओजल लगाइदा आई दिखु थांग सरे हारजु याब्रने माने इचाइना म्यामदुरी काय थमदुरी आई नखु थांग लायर का इचाइना म्यामदुरी हालन हाब को थारा हादारगदी इचाइना म्याम यारखदने जमांसा अदो मणिपुर प्रजासिंग सेंटिमेंट जे हाइजे लांग सेमगो हाइबनेबा हजिक लेइबा कंगुसिंजे लाल लोशनबिरंगो कुकी टेररिस्टसिंगे ताथोपिरंगो फारिरंगो हालंगो तुबंगो दक्की लेइबा तहुंगे लोशनबिरंगो बमजा लोशनबिरंगो अदु लोशनला मतुमने फम थायो मगेरा बोल लेपो येरे काय सिरे काय तंगबि महाबनेबको अदु मो मेसेज रि ला सामनाकांदा प्रजासिंगे ngौ थम याब्राने जमांसा माने अदु सेंटिमेंटुनी अदुबो याद्रे है तारगसु फरे याद्रे तारगसु सेकेंड नंबर लीडर दो हाना दबि थमकांदा अखोय सिने मरे मरे कांदा खोसि तारबनि सि तारबनि खोलो सिने हाबि आई थाजु पिउ नम यामदा अदुसु पिउ नमदबा खोय बीजेपी के सरदाना ऑनरेबल सीएम ना फन थादोकसि लेबाक मियांगी याइफनबि दो खल थादोकनि हाइदाइने सिदो क्वेश्चन लेत्रो माने सिदो ऑनरेबल सीएम जी मसाना इंटेंशनली थादोइब्रा तो सेंटर ने नंबर थादोइब्रा अदि लेबाक मियांगी याइफनबि दो थादोइने हाइदारगदि माना हाना ममांग तोरमि थबसुंजे फतब थौ तोरब्रा ओजामसा अदागदि ममांग मागी याइफनबि थादोइने हाइदारगदि मा थादोक मिकुतुदा हे थादोक मिकुतुदा बीजेपी की प्रेसिडेंट ना फिकाउ दगी ओइरा नत्रगना बेक तगी ओइरा म चिंथोकांदा मा मोत सिने रेकॉर्ड खिनमनि याबिदब्रा क्वेश्चन मसा दम लेदि मो जामंसा अदुना हंनिंगबदुनी अदुना सुगुम बयाम चरांना मरक सिने जामंसा जि लेबि सुजे अखोय कुकीज ने ngang yo tasu mo ka pele pe no hitia natra कुकीज ने का पलेपी that means याना वाला भी मिले बगिरी हायर खोल लोग ताई नत्रा अदि अजिक अगर बगी ऑनरेबल सीएम हाना बिना मपंग कर तमो बिरेंसी हाना दिनो हायर मिसी सीएम जाइन तो होलो ओइ छायो रुम पी हायर मि कुकी मिले सिना हा अदि जिनो को दरे बिरेंसी रिजाइन तो सुनो सीएम को कुकी से तो सुनो अखोय पार्टी दिमान हलो हागले mo yam nong si naw jawi bosakse नाउ जाओ बसक्सी अखोगी लेबिरिबा मिनिस्टर सिंग एमएलए सिंग जिना मसी ओखन थादबि दबा कुसन दुनि लाइसे अदुना मता मतम जादना जमाम ज मता मतम जादना कोगी करिबा कोगी हाया नै जुरा गावरे कैना इबा बि प्रसुम याम हाइनिगे को जदुना नसागी लाम चंगा लामफमदा नसागी इसाइ नाम याम बुसलगा नोइ रुन थोपा यइन थोपा गाइन तबि मो ममा नसागी चनाबि थौसि को पामदे जमाम जादना इसागी इलेबागी चटनाबी धर्म नीति नियम नतरना चटनाबी खदि अच्छिम जुइखोय लाइबिरिबि लीडर्स नि ने प्रोटेक्ट तौर थमम चंगेबको